Kunipan suba Senior Women's NFC for Rajmata Jijabai Trophy gi ngasi sannakhiba final match ta Manipur na Haryana bu goal ani sinyoda Maithiba Piduna champion Oikhre. Kolkata gi Kishore Bharati Krirangan Stadium da sannakhiba ngasi gi final match aduda Manipur gi saknairaba footballer ngangom bala amade nongmai kapam sibani na goal amamang chankhe. Haryana gi sanaroi singge maikadege loshilakpa pungfam fawba goal ani adu handokpa ngamdabadagi runner up oikhe. Championship asigi best goalkeeper Haryana gi Shreya Huda top goal scorer na Manipur gi ngangom balam sung yumnam kamala amadi player of the championship na Manipur gi player ngangom bala devi na title fangkhe. Manipur na overall champion oirakpada Manipur gi chief minister Nongthombam Birena nungaiba phongdorakle. Chief Minister Nongthombam Birena X-ta thagalapa post amana hai Manipur gi team gi sanaroi singna ngasi utkhiba performance adu singthaningai oi amade lamdam asigi mai purakpada sanaroi singna lawkiba thodang adu thagatli haikhe.